Manipur government na IDP lising tara taruka chamnga resettlement tohon kraba matung March faubagi manungda IDP lising nifu resettle tohonaba target thamli. Police ki coordinated operations singna UZ kadar ahum fare IED yauna kutsukulai kaya pagat pangam kre. Dzukou Valley amasung masiga samnaba Mount Iso langmai chakpa ngasiga thana numit humni sukre langmai muthatpagi operation sing chathaba hokre. Amasung Kuki MLA singna Manipur da anauba lengak sembada center da mantik nari. Kurumzari ISCOM Manipuri pau meeting tabiri ba khwai pum namakpu taramna okcheri hauzik pau sandokna pizari. Manipur government na akhanaba meeting ga loinana irang asina mayum makai manghan bikraba relief camp singda leirakhiba internally displaced persons IDP imung chahum lising ahum ka chatret ki chawrakpa mioi lising tara taruk ka chamnga masa masa gi mayum singda mai pakna resettle tohon kraba matung chai asigi March faubagi manungda IDP lising nifu resettle tohanba Thaurang tawkre haina official oiba pau amana fongdorakli official ki pau asina makha taraduna Chief Secretary Dr. Punit Kumar Goel na chair tauba state level committee amadi district magistrate sing na luchingba district level committee sing na relief camp sing da lairiba IGP sing asibu matam chana tekta kaidana minung sigalona na resettlement tauna yengsinduna lakli Government na lokhatliba thaurang asi icham chamna relief camp singdagi mafam hongdok panate IDP sing asibu makhoigi hanagi punsi mahingda hanjin hanba mahai masing tamhanba amadi hanagum community marakta leihanbani hairi official source asina makha taraduna 2025 ki December faubada IGP imung lising aniga chanida rehabilitation pikre the special Pradhan Mantri Awas Yojana Gramin PMAYG gi makada Mayum makai pumsi sidok kraba IDP singi mayum lising taret rom saduna kutsina krek amasung sabalo lakle hairi masigi matakta government na lupa koti lising amaga chamaga kunmari thadoraktuna resettlement process asi chawrakna imung lising tara rehabilitate tawduna hotnari amadi chahi asigi March ki kuntrama thoi faubagi manungda IDP lising nifu rom resettlement tawhana ba thaurang tawri haina official source asina fongdorakli Manipur Police amadi Central Security Force singna lep tana chatharakpa counter insurgency operation singda aina thinkraba lalhaulob KCP MG Progressive ki kadar ani amadi pripa ki kadar ama fabangam kibaga loinana Indo Myanmar border ki area chathakhiba operations IED yauna kutsukulai kaya fagat pangam kre hairi Police ki pauna hai Manipur Police ki team na Porompat Imphal PS ki manung chanba Palace Gate manakta aina thinkraba lalhaulob KCP MC Progressive ki active cadre ani Akom David Singh alias Atomba chahi kunmari ngangkha lawai maningklaikai Bisnupur District amasung Potsangam Johnson Singh alias Abungo chahi kunmanga moirang kutekpi haujikna khumbong khaidem awang laikai da laiba mioi sing asifaba ngamkri hairi makhoi anidagi mobile phone anisu fagatpa ngamki Manipur Police ki atopa operations amada Imphal East District ki Lamlai Police Station na konba nongada awang laikai da chathakhiba such operations amada lalhaulu pripak pro G5 ki kadar yumnam panchayai faba maitai alias yaikhomba chai kuntra asi mahaki mayumdagi faba ngamki hairi Mangondagi police mobile phone ama fagat pangamki security force ki apunba team amana Technopol district ki Tarau lamkhai such operations athaba matamda improvised pompi mortar ahum IED ama hand grenades ahum amasung charger yauba walkie talkie set ama fangbangam kre hairi
Amarom the Indo-Myanmar border pillar 72-73 More police station ki manung chanba Yangaubongda security force na IEDs ahum fangba ngamkibaga loinana IEDs sing asoi angam yaudana diffuse tauki hairi. Security force sing na Churachandpur police station ki manung chanba cycle kulgi mafam sing chathakiba search operation sing da magazine ka loinana automatic rifle ama locally made bolt action rifle ama magazine yauba .22 pistol ama round taruk ka loinana locally made revolver ama IEDs ahum 7.62 mm SLR rounds live round manga amasung bullets pair ama fagatpang ngamki hairi. Manipur amasung Nagaland ga tainaba marakta laiba tourist spot ama oiriba Dzukou Valley da haukiba laibapopa nimitagi maikei khangdana chaklakkiba langmai asina sandoraktuna Manipur gi Mau subdivision gi manung channa laiba Mount Iso samnarakpadagi forest gi lam Pak sanna amang atak thokan badan natana local ecosystem da yamna chauna akaiba piri hairi. Dzukou amasung Mount Iso da sandorakliba langmai asi muthatnabagi damak Nagaland amasung Manipur romdagi volunteers singna langmai chakliba mafam sing ngarangdagi hauna changsinduna mai muthatpagi thabak sing paikhatpa hokre hairi. Mai muthatpagi operation sing adu Mau Tadubi amasung Maramgi police ki apunba team sing Tadubi Fire Brigade, Forest Department of Personnel sing, National Disaster Response Force NDRF, State Disaster Response Force SDRF, Songsong STO, Songsong Village Authority, amasung Mau Kuldagi local volunteers namyangkai sarukyaduna akanba maongda langmai muthatnaba hotnari hairi. Official singna Phongdorakpagi matung ina Dzukou Valley ki kha thangba saruktagi haurakhiba langmai aduna Mount Iso tamna Wairak kibadagi forest ki lam kaya amang ata thokan kre mafam angamba chingdon sing leirabasu volunteer kuntra nifu thongna fana Mount Iso maton tam nakakhatuna mai muthatpagi thabak chathaki hairi. Masigi mathakta Indian Air Force Dzukou amasung Mount Iso da langmai chakliba adu gupna assess tawduna lei amadi tangai fadaba yauragasu helicopter standby oina thamkre haina official source asina phongdorakli. Amaromda akoibada khundariba khunja singna mari leinaba government ki authorities singda akanba preventive measures sing lokhatnaba wildfire regulations sing lokhatnaba takselakli. Central BJP lengagna president's rule thamliba Manipur state popular government ama atuba the same naba hotnariba asida kuki MLA singna karigumba center na makoina taliba demand Union territory with legislature pigani haibagi aiba assurance pirabadi government na Manipur state ta anoba lengak ama sem nabagi thaurangliba asida support tawani haina phongdokre. The print news channel na lauba interview amada Churachandpur district ki Saikot assembly constituency ki MLA Paulelind haukip na kuki MLA singi mahut siladuna phongdokhibada Manipur gi kuki MLA singna karigum ba Hauzik Central BJP lengak na sathariba negotiation asida government na kuki miyam amadi kuki MLA singna taliba dabi union territory with legislature asi aiba oina thazaba piraklabadi Manipur da anauba government ama sembagi thaurang tawriba asida kuki MLA sing support tawgani haikibaga loinana makhoi gi demand asi center na pidrabadi maduda thaurakpa daita pumba makoina thengnagani haina phongdokhi aduga atopa amana masagi maming matha phongdok ningdaba Manipur gi kuki MLA amana news channel asida phongdokhibada kuki zo amadi kuki MLA singna taliba dabi sing asi center na haiba indaba oina uragasu karisu kaide amadi party dagi tanthoklabasu akaiba leite haina phongdokhi Manipur gi kuki zo community dagi Karakhiba MLA singi mahut sinduna hairiba MLA ani asina news channel asida phongna makhoigi aningba apamba asida chap yungna lepkhiba asina takliba asi kuki zo miyam amadi kuki MLA singna pamliba Manipur state tongkhaiba union territory with legislature ki demand asi mantiknaba amagum mayek singna urakli haina news channel asina phongdorakli
Panba yabadi Center Manipur State thamlakliba President's Rule asi mathang tha February 16 da chahi ama mapung faragani. Maram asina Central BJP lengakna Manipur State anova popular government ama thamhoudragadi rule gi matung ina hojik animated suspension da thamliba 12 Manipur Legislative Assembly asi dissolve tauba chauna oithok yana leiribani. Professor N.G. Ngalengnam Director Indira Gandhi National Tribal University Regional Campus Manipur na haunabi matung ina ngarang nungbi khulenda Luita Fanit Luingaini Festival 2026 hagdokpagi thauramda chief guest oikiba Professor Anam Zimik na Luita Festival asi mapung fana ningthina organizers sing Pangthokpagi damak nungaiba amadi thagatpa fongdoladuna festival asina culture gi value khangna preserve taunaba hotnaba mathau tai haiki mahakna high culture na aikhoigi identity aikhoigi rights sing amasung aikhoigi tunggi liklam sing masak takli masigi mathakta education asina amata ngairiba society da chawkhatpa purakpagi lambini hai basisu kawroidabani haina fongdokhi tungda khul adugi differently able persons singda wheelchair hearing aids amadi ahal oiraba singda walking stick sing yentokhi Dr. Moirangthim Danabir New Delhi da Labour National Board of Electro-Homeopathy gi Maikaidagi Dr. Moirangthim Danabir da Best Research of Electro-Homeopathy Award 2026 piduna ikai khumna kre Dr. Moirangthim Danabir Apokpa M. Tomba Thamaiband DM University Makha Thangba Kabo Lekaida Laibani Award asi Electro-Homeopathy The Research My Partner Taubagi Damak National Board of Electro-Homeopathy New Delhi na pirakpani Panbayabadi Dr. Moirangthim Danabir Electro-Homeopathy Doctors Association ki lifetime member ama oibata natana Rashtriya Manawadikar Jan Sunwai Ayokti District ki in charge amadi coordinator oinasu hauzik thau puri Haukiba chahi kaya sida Manipur amadi atopa state singda chronic disease amadi diabetic patients sing lying duna lakli hauzik faubada diabetic na naraba patients listing ahum ka chatrek ki mathakta fahanbasu ngamkhre hairi Patnagi Ayush College Hospital amasung Research Center nasu mamang chahida Dr. Danabirda Naturopathy Excellence Award 2025 piduna ikai khumna khre loinana Ayurvedic acupressure treatment mapung oina diabetics leinabu mai pakna lying ba ngambagi dama gold medal pirakhibaga loinana International Award Forum USA na New Delhi da Global Health Award Excellence Doctor Award Diabetic Treatment Excellence Award na chingba awangba thaki mana kaya sulpiduna ikai khumnaba leikre Aina Tinkraba Lalhorub Zeliangrong United Fronts ZUF amasung Government of People's Republic of Nagalim GPRN National Socialist Council of Nagalim NSCNTU ga leinariba mari asi hauzik lengdana New Pau Konyak amasung Alizo venue gi luching makada lengdana leiri haina ZUF ki Ministry of Information and Publicity ki Gerald Amana Fongdorakli Gerald Asina Hai NNPGs gi working group asisu karimata kaidana leiri amadi hauzik mathau ningthina pangthokli hairi kitovina handak media houses singda Thokliba wafam sing aduna members sing na karisu confuse sathaningai oide amadi pakhat patawbiganu members sing na pukning leitana amata oina leadership sing na pirakpa communication sing da yumfam oiduna thabak pangthokadabani haina cherol asina fongdorakli Nagoya, Japan da ngasidagi mathang tha February ani fauba pangthokadauriba Aichi Nagoya 2026 Games Exercise Test Event Chapatako Saruk Yaruna bagi damak Manipurdagi players sing amadi referees sing Japan gi damak Imphal thadokre Indian Chapatako Federation da Wycombe Jiten Singh President All Manipur Chapatako Association bu International Test
Event asida referee oina amadi Manipurgi S Malem Nganba Indian Chapatako team player oina saruk yarunaba khangan laklibani Indian contingent sing ngarang numidang Nagoya Japan gidamak New Delhi thadoki aduga contingent sing ase February ahumda halakani hairi hiram asiga mari lenana AMSTA General Secretary CH Guestkant player amasung referee singda Yaifa Mangol pirakpaga loinana Manipurgi Chapatako player amadi referee international assignment oina khalakliba asi chokthokchaningai ni amadi players sing asina India gi mai pakpa soidana purakani haibagi thazaba thamli haina fongdorakhi loisalakpada maru oiba pau amuka hana pizari Manipur government na IDP sising tara taruka chamnga resettlement tawhan khraba matung March paubagi manungda IDP listing nifu resettle tawhan naba target thamli Police ki coordinated operation singna UG cadre ahum fare IED yauna kusukulai kaya fagat pangam kre Dzukou Valley amasung masiga samnaba Mount Iso langmai chakwa ngasiga thana numit humni sukre langmai mutatpagi operation sing chathaba haukre amasung kuki MLA singna Manipurda anauba lengak sembada center da mantiknari Pungza si fawbada pizaba ISCOM gi Manipuri pau matang asilosinzari amukahana kurumzari